mayambu ahanba maktada Manipur Horror Story Channel gi maikaidagi mayambu amuka hana punemjari aikhoina ngasi supuduna laksari adogumlaba phulora story mayamna tabada yamna kiraba phulora story ama mayamgi damakta puduna laksari wari asli thokcharpa matamda soikiba lankiba kaya yaurabasu mayamna puksel chauna ngakpiu haiduna aijari wari asi hingliba natraga sikraba kanagumba amataga mari lenana ijaba wari nasade masigi damakta mayamna puksel chauna ngakpiu haiduna aijari phare mayam adudi wari asi hauna patawjaraklagi wari asigi maming ithat adugi bhutsi Rajesh, Roni, Ria, Prem amadi Vikas Santa makhoi taruk asi yamna nungsinai haibadi mamanaba ama oibagi makhoi taruk asi yamna nungsinai adum oinamak nupa nupi tinarakpa haibasi masana nungsinaba haibasi adum tarakpani Rajesh na Roni da nungsi haina phongdokki tawi adubu matang chadi khanduna pakna phongdokpadi ngamlamde Rajesh na Roni gi matau singaduda mahaksu yamna ngaukjarure Roni su Rajesh ki matau aduda mahaksu khara makaidi khangi adubu nupi oibanina mahaksu nungsi haina phongdokpado ngamlamde makhoi taruk asi ingkhalakpa matam oibana yamna koiba langba pamlami class 12 karakpa matamni kalen suti su hayingdagi thaba haudore haidana premna sungnairaklami tabra mayam aikoi taruk asi hayingdagi hauraga summer vacation se thaba haudore aduna koiba langba se khara makhidi pambanina khara arapa jaga amada koisi haibabu mayam kari kaigi mayam singadasu koiba langba yamna pambanina yai haidana mayam singadasu loina yaba pirakle maduda Rajeshna ado koi gadoriba jaga sidi kadai waidano bhai handakti ithat masa madoina koiba chasi baba hoina haiba matamda ithat to khara pharak taba jaga ni di hai ado bu kedawe pono hojikan gi science ki jukta suki matik yamna saukhalaba kana sida sangthok sangsinda kasu hena bera ka ruidra haina khali Rajeshna ado ahalaman singna haiba wasi khetokpadi yamna phatabani ko bhai mayam singaduna su Rajesh ta hai yareda lai giting gi wari se thaina ngai matamda khara khak tawbagi wani hojiti madugumba amata leitrabanina koi balangbada kasu thoina kaiba leiroidra haina khalli mayam singadu gi wafam maduda Rajeshu hoi haidana damak yakhre asum tawdana makoisu ithat adogi jaga adomda lakne ithat ado khara laptang no ui adomna uba kana duda Rajesh na sumna hai phadi phajakreda aduda aigi sasida masida leiba matamdi sasi kitangdi singnabadi phawi Rajesh ki morom soliba wahai duda Riana sumna hirakhi Rajesh kaidawragi nangbo ithat asida muna yenglibado Ria kasu thoina budi tawdeda aidi isagi su lai gitingi maram ase khara su thajai ithat asi aina yengba matamda isada karigumba kharadi phawi mafam jaga asida mi mata sangna pa yadrisi masi maram amadi soidana leiramganida Riana nafam khudimak wari amamamdi loina sagona aduna satpani adu nangina sada khara kiba phawbro nupana bu karino adu kyamna ki ganbrane Ria gi wafam aduda Rajesh na khara na thairaga hairai hoida kiba budi kideda aduda gi sada sanil khara phangi haibani afare satnaba tawrasi asomdana Prem board service tawriba nupa aduda satnaba haidana mahaksu lambi singado kadai da hana sakadabano haidana hana khangdoklaba matung makhoi tarugado kakhalakle bot horiba nupa aduna sum thauna aisasa nakhona sakadoriba jaga ase kadai waidano kaka mangdo uriba ithat asidani ithat adudane hairakpa wafam aduda bot service tawriba nupa aduna isasa mafam jaga asidi mina su pakna hekta sangnadaba jaga amani nakhona sangani hairi sibu ahing yare kadoribra nupa adugi wafam aduda Premna kaka ahing yare ki haidana satpani aduda mafam sigi wari singado kaidawragi nupa aduna mafam asi thaningaidagi horaga mafam jaga asida mi kanagumba amata sangnarktabani hoi lai haktaktagi matamdagi horaga mafam jaga asi laifam yamna kalli mafam jaga asida mi singado seba tawrpham haibudi mi poloi phamoirami madu khakta sunatana mafam jaga asida lai gitingi amagi phatraba laising laksinpham phajinpham thamba jaga amani ado nakhuna sakani hariba jaga asi aidi kaya pambo ide kaka
Thainingai matamdana hena laigi tingi amagi si yamna kanba mali. Ada hojikti yamna saukhlaklaba matamni science ki jugni. Masigumba se kaya thoina akhoi thajaba oideda. Santana hairakpani. Bikasna makha tana. Thainingai gi hanu hamba sigi wari singda wari oina mayam amadi tai. Adubu kaya thoina thajabadi oideda. Makhoi mayam gi wari sing aduda Rajesh ki wakhalda sumna khalai. Oh, aina ngasai makai chingnariba wafam sing asidi. Boat service tawriba, boat thawriba kakasna wari sing asi loina lithoraklaba. Mafam jaga asibu masigi maramda ai khara hangbana phagadoribra. Boat service tawriba nupa aduna. Pare. Aina haijau hairagadi nakhoi mafam jaga aside yariba makai ahing sangthana laigano. Yamdrabada nongma phana masi bhokta lehningdabani. Adubu phare. Nakhoi horen numidang wairam logo lau haibra. Kaka, aikhoi mafam jaga sida dum yarek lagi. Haying ayung antano ina lakpiro. Bot thawriba nupa aduna. Oh, phare dudi. Haying pung tare phawbagi mamangda ai mafam jaga sida thunglagi. Nakhoi soidana ngairamu. Nupa adugi wafam aduda hoi haidana mayam adu yari. Adubu Rajesh ki mahaki masado karigumba kharadi phawri. Aibu mafam jaga sida satlasira. Natraga yumda hankisira. Mafam asida laigumse hairuragana aibu angawba taragadra. Phare. Ai sudum yauragida mayam asida haidana makhoi taruk adu lehawri. Mafam jaga adu yengbada phaju phajai. Tawbadabu yengbada khara makhasu suklaga Rajesh ki mamita karino masya marang oina urakle. Nakal da hauriba uwa pambi sing adugi matai da hauriba masa maring sing paliba uri wari yeliba uri wari mayam sing ado Rajesh na yeng dona lai. Asum na yeng dona lakpada Rajesh ki mahaki mamita karino yamna uhaidraba yengbada yamna kiraba saktam kaya maromama mahaki mamitu uba horai. Rajesh na sum lai dana yeng dona lakpa kana duda mahaki mamang thangba saruk adomda nupi mathawri yalaga phere hairibudo Rajesh mahaki masadu urakle. Madu urakpaduda Rajesh na sumna khalli. Mamang thangbada lairibasi nupi natra. Hairaga mamit ado amuk noiraga yengba kanda handa mukti karigumba amata laiba urandre. Asum laklaba kana duda hauriba uwa pambi sing ado mana pumba loina hekta pungkang kanglakle. Aduga usawa sa sing aduda miyoibagi khuda khong khut sing ado matang khwang phawba yauna miyoibagi part sing yalaga thamlibado Rajesh urakle. Madu urakpududa Rajesh ado masado thuk lawba phawraktuna watharami. Handa mukti mahakna yengkhalakpa kana duda karigumba amata sulairamdre. Mayam sing aduna Rajesh ta ita kaidawrage nasado. Rajesh su kasu thudokpa amata tawde haidana mangak adu nomi. Rajesh ki matawaduda Bikasna. Kaidawba yaurage nangbo gari tongba sunati ngasai su okhraba taine. Ita ai kasu thudokpa amata tawdeda. Santana. Laose kasu thudokpa amata tawdragadi changnaba tawrasi. Mayai waida natra prem nang yum lai haibado. Prem nasu hoi mane mayai wai sida yum ama lai haidana hairakibani. Pharesi ado changnaba tawrasi. Santana adumna hairakpaduda makhoi mayam sing adusu santagi matung inaduna lakle. Rajesh ti akoibaduda yeng dana satli. Aduga sum yeng dana lakpa kana duda mahaki masada yamna tabada hinadraba akiba khonjal kaya marom ama taba phanglai. Ithat asigi matai singthangba saruk adomda lairiba umang wamang sing ado madudagi miyoibagi khonjel tabada yamna hinadraba khonjal kaya marom ama law khongtuna sanabagi khonjel Rajesh mathanda taba horai. Rajesh ti makholado taba kana duda kirabasu kidaba saraga mahakse lakli. As aigi sasi mafam jaga si yaurappada ihai hainangkhidreda. Rajesh ki matawaduda Ronina. Rajesh nangbu kaidawrage? Roni ai mafam jaga si lakpada isasi kaya hainingba phawdri. Rajesh ki matawaduda Roni su khangle. Nangbu yamna hainadrabo natraga aikhoi chanaba tawrasira. Rajesh na yanida asum laisi. Ibani na muksakraga makhoi mari na mubhabdo seran turan khangkrabadi nungaiti mafam jaga sida dumak laisi.
ꯔꯥꯖꯦꯁꯀꯤ ꯋꯥꯐꯝ ꯑꯗꯨꯗ ꯔꯣꯅꯤꯅ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯃꯕꯥꯅꯤꯁꯨ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯇꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯏꯟꯅꯔꯛꯂꯤ ꯉꯁꯥꯏ ꯃꯈꯩ ꯔꯥꯖꯦꯁꯅ ꯇꯥꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯃꯗꯤ ꯎꯔꯤꯕ ꯁꯛꯇꯝ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯔꯣꯅꯤꯗꯤ ꯑꯃꯠꯇ ꯎꯕ ꯁꯥ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯔꯥꯖꯦꯁꯅ ꯔꯣꯅꯤꯗ ꯋꯥ ꯑꯔꯣꯠꯄ ꯑꯃꯠꯇ ꯉꯥꯡꯗꯦ ꯁꯦꯡꯅ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯅꯩ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯥꯛꯂꯕ ꯃꯇꯨꯡ ꯏꯊꯠ ꯑꯗꯨꯒꯤ ꯃꯌꯥꯏꯋꯥꯏꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨ ꯌꯧꯔꯦ ꯌꯨꯝ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯃꯄꯥꯟꯗ ꯌꯥꯝꯅ ꯏꯃꯣꯠ ꯃꯣꯠꯅ ꯎꯏ ꯄ꯭ꯔꯦꯝꯅ ꯃꯃꯥꯡ ꯊꯥꯅ ꯈꯔ ꯊꯨꯅ ꯆꯪꯁꯤꯜꯂꯤ ꯌꯨꯝ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁꯥꯟꯇꯁꯨ ꯃꯁꯥꯗꯨ ꯈꯤꯇꯪꯗꯤ ꯈꯧꯇꯛ ꯁꯥꯏ ꯑꯗꯨꯕꯨ ꯄ꯭ꯔꯦꯝꯅ ꯌꯨꯝ ꯑꯁꯤꯗꯤ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛꯇ ꯌꯥꯝꯅ ꯃꯜꯂꯤꯅ ꯑꯩ ꯈꯤꯇꯪ ꯊꯨꯅ ꯆꯪꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯦꯝ ꯑꯗꯨ ꯈꯔ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯁꯣ ꯑꯗꯨ ꯂꯣꯛꯇ ꯍꯥꯡꯗꯣꯛꯂꯦ ꯂꯣꯛ ꯑꯗꯨ ꯍꯥꯡꯗꯣꯛꯂꯕ ꯃꯇꯨꯡ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗꯤ ꯃꯁꯥ ꯌꯥꯝꯅ ꯅꯥꯜꯂꯤ ꯄ꯭ꯔꯦꯝꯅ ꯌꯥꯝꯅ ꯉꯛꯅ ꯁꯤꯗꯤ ꯃꯄꯥꯟ ꯊꯣꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯃꯁꯥꯁꯤꯌꯥꯝꯅ ꯃꯣꯠꯅ ꯎꯔꯒꯁꯨ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗꯤ ꯌꯥꯝꯅ ꯃꯁꯥ ꯅꯥꯜꯂꯤꯅ ꯏꯇꯥꯎ ꯃꯌꯥꯝ ꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯗꯨ ꯀꯧꯁꯤꯜꯂꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯀꯧꯁꯤꯜꯂꯤ ꯑꯗꯨꯕꯨ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛꯇꯅ ꯌꯥꯝꯅ ꯃꯣꯠꯂꯒ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛꯇꯅ ꯌꯥꯝꯅ ꯅꯥꯟꯕꯗꯣ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯍꯔꯥꯎꯅꯕꯅ ꯈꯝ ꯊꯦꯡꯂꯤ ꯃꯅꯨꯡꯗ ꯈꯔ ꯊꯨꯅ ꯆꯪꯂꯛꯂꯤ ꯃꯥꯒꯤ ꯀꯥꯁꯤꯡ ꯈꯥꯏꯗꯣꯛꯅꯗꯨꯅ ꯑꯗꯨꯃꯛ ꯆꯪꯂꯛꯂꯤ ꯑꯁꯨꯝꯅ ꯆꯪꯂꯛꯂꯕ ꯀꯥꯟ ꯃꯈꯣꯏꯁꯦ ꯍꯪꯆꯤꯠ ꯂꯥꯡꯉꯨꯁꯤ ꯍꯥꯏꯗꯅ ꯃꯄꯥꯟ ꯇꯝꯅ ꯑꯗꯨꯝ ꯊꯣꯔꯛꯂꯤ ꯄꯥꯠ ꯑꯗꯨꯒꯤ ꯃꯄꯥꯟ ꯋꯥꯏꯗꯨꯗ ꯍꯥꯏꯕꯗꯤ ꯏꯊꯛ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯄꯥꯠꯁꯤꯡ ꯑꯗꯨ ꯂꯩꯕꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯁꯨ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯩ ꯑꯗꯨꯕꯨ ꯃꯐꯝ ꯖꯒꯥꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯔꯥꯖꯦꯁꯀꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯍꯩꯅꯗꯕꯅ ꯌꯥꯗ꯭ꯔꯕꯅꯤ ꯃꯈꯣꯏ ꯇꯔꯨꯛ ꯑꯗꯨꯁꯨ ꯃꯐꯝ ꯖꯒꯥꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯅ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯅ ꯍꯥꯏꯅꯔꯛꯂꯤ ꯑꯗꯨꯕꯨ ꯔꯣꯅꯤ ꯑꯃꯗꯤ ꯔꯤꯌꯥ ꯃꯈꯣꯏꯁꯨ ꯅꯨꯃꯤꯗꯥꯡ ꯆꯥꯅ ꯊꯛꯅꯕ ꯀꯔꯤꯅꯣ ꯁꯤꯟꯕ ꯂꯥꯡꯕ ꯇꯧꯔꯨꯒꯦ ꯅꯈꯣꯏ ꯃꯔꯤ ꯑꯣꯏꯅ ꯆꯠꯊꯣꯛꯎꯔꯣ ꯍꯥꯏꯗꯅ ꯃꯕꯥꯅꯤꯗꯨꯁꯨ ꯃꯌꯨꯝꯗ ꯆꯪꯍꯧꯔꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯃꯈꯣꯏꯅ ꯊꯨꯡꯂꯨꯔꯤꯕ ꯌꯨꯝ ꯑꯗꯨ ꯃꯗꯨꯗ ꯑꯣꯏꯅ ꯆꯪꯂꯛꯂꯤ ꯅꯨꯄꯥ ꯃꯔꯤ ꯍꯥꯏꯕꯗꯤ ꯔꯥꯖꯦꯁ ꯑꯃꯗꯤ ꯄ꯭ꯔꯦꯝ ꯕꯤꯀꯥꯁ ꯁꯥꯟꯇ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯁꯨ ꯂꯥꯛꯂꯤ ꯃꯈꯣꯏ ꯃꯔꯤꯅ ꯁꯨꯝ ꯂꯥꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯈꯔ ꯖꯒꯥ ꯑꯃ ꯂꯩꯔꯝꯃꯤ ꯖꯒꯥꯁꯤ ꯈꯔꯁꯨ ꯎꯏ ꯎ ꯋꯥꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯔꯒ ꯅꯨꯡꯄꯥꯛ ꯀꯨꯝꯂꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯁꯨꯔꯨꯡ ꯈꯔ ꯂꯩꯕꯒꯨꯝ ꯇꯧꯔꯝꯃꯤ ꯁꯨꯔꯨꯡ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯏ ꯔꯥꯖꯦꯁꯅ ꯁꯨꯝꯅ ꯍꯥꯏ ꯚꯥꯏ ꯃꯐꯝ ꯖꯒꯥꯁꯦ ꯑꯩꯗꯤ ꯂꯥꯛꯄ ꯃꯇꯝꯗ ꯏꯁꯥꯁꯦ ꯀꯌꯥ ꯍꯩꯅꯤꯡꯕ ꯐꯥꯎꯗꯦ ꯔꯥꯖꯦꯁꯀꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗ ꯄ꯭ꯔꯦꯝꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯣ ꯅꯪ ꯑꯃ ꯅꯨꯄꯥ ꯑꯣꯟꯊꯣꯛꯅ ꯍꯦꯛ ꯊꯣꯛꯍꯟꯈꯤꯗ꯭ꯔꯦꯗ ꯌꯥꯔꯤꯁꯦ ꯑꯩꯈꯣꯏ ꯃꯤꯔꯣꯠꯄꯤ ꯑꯣꯏꯅ ꯁꯥꯟꯅꯁꯤ ꯅꯪꯅ ꯀꯤꯖꯤꯕꯗꯣ ꯈꯔ ꯐꯅꯕ ꯔꯥꯖꯦꯁꯁꯨ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯌꯥꯗꯦ ꯑꯉꯥꯡ ꯃꯆꯥꯒꯤ ꯇꯥꯏꯞꯇ ꯍꯧꯖꯤꯛꯄꯨ ꯃꯤꯔꯣꯠꯄꯤ ꯑꯃꯨꯛ ꯁꯥꯟꯅꯁꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯔꯥꯖꯦꯁꯀꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯤꯀꯥꯁꯅ ꯌꯥꯔꯦꯁꯦ ꯃꯤꯔꯣꯠꯄꯤꯗꯣ ꯄꯨꯂꯞ ꯁꯥꯟꯅꯔꯒ ꯑꯩꯈꯣꯏ ꯐꯣꯡꯅꯕ ꯇꯧꯔꯁꯤ ꯑꯗꯨꯒ ꯀꯤꯗꯦ ꯍꯥꯏꯕꯗꯣ ꯃꯗꯨꯗ ꯁꯣꯏꯗꯅ ꯈꯪꯒꯗꯧꯔꯤꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯀꯤꯕ ꯃꯤꯗꯨꯅ ꯍꯥꯟꯅ ꯐꯣꯡꯕ ꯑꯣꯏꯍꯟꯁꯤ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯗꯣ ꯁꯥꯟꯅꯅꯕꯅꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤ ꯔꯥꯖꯦꯁꯇꯤ ꯀꯌా ꯊꯣꯏꯅ ꯄꯥꯝꯕ ꯑꯣꯏꯗꯦ ꯑꯁꯨꯝ ꯇꯧꯗꯅ ꯃꯈꯣꯏꯁꯨ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯂꯣꯠꯄ ꯍꯧꯔꯛꯂꯤ ꯂꯣꯠꯄ ꯍꯧꯔꯛꯂꯕ ꯀꯥꯟ ꯏꯍꯥꯟ ꯍꯥꯟꯕꯗ ꯁꯥꯟꯇꯅ ꯍꯥꯟꯅ ꯃꯥꯡꯕ ꯍꯧꯏ ꯁꯥꯟꯇꯅ ꯃꯊꯪ ꯊꯤꯕ ꯍꯧꯔꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯏꯍꯥꯟ ꯍꯥꯟꯅ ꯄ꯭ꯔꯦꯝ ꯑꯗꯨ ꯐꯣꯡꯂꯤ ꯃꯗꯨꯒꯤ ꯃꯊꯪꯗ ꯕꯤꯀꯥꯁ ꯍꯥꯟꯅ ꯐꯣꯡꯂꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯝꯕꯅꯤ ꯃꯊꯪ ꯐꯣꯡꯂꯛꯄꯅ ꯄ꯭ꯔꯦꯝꯒꯤ ꯃꯊꯪꯗ ꯕꯤꯀꯥꯁ ꯑꯗꯨ ꯐꯣꯡꯂꯛꯂꯤ ꯕꯤꯀꯥꯁꯅ ꯔꯥꯖꯦꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯚꯥꯏ ꯁꯨꯔꯨꯡꯒꯤ ꯊꯣꯡ ꯑꯁꯤ ꯑꯩ ꯊꯤꯡꯖꯤꯟꯕꯤꯔꯝꯒꯦ ꯅꯪ ꯁꯤꯗ ꯂꯩ ꯍꯥꯏꯕꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯈꯪꯍꯜꯂꯣꯏꯒꯦ ꯍꯣꯔꯦꯟ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯣꯏꯅ ꯑꯩ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯔꯛꯀꯦ ꯔꯥꯖꯦꯁꯇꯤ ꯀꯌꯥ ꯀꯟꯅ ꯌꯥꯖꯗꯦ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯨ ꯌꯥꯅꯤꯡꯗ ꯕꯤꯀꯥꯁꯅ ꯌꯥꯝꯅ ꯇꯞꯅ ꯂꯣꯟꯁꯤꯟꯗꯨꯅ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯟꯗꯨꯅ ꯊꯅꯝꯂꯤ ꯑꯁꯨꯝꯅ ꯊꯅꯝꯂꯕ ꯃꯇꯨꯡ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯤ ꯁꯥꯟꯇꯅ ꯍꯥꯟꯅ ꯊꯤꯍꯜꯂꯤ ꯑꯗꯨꯕు ꯐꯪꯕ ꯀꯧꯕ ꯂꯩꯔꯛꯇ꯭ꯔꯕꯗꯨꯗ ꯃꯈꯣꯏꯁꯨ ꯐꯣꯡꯍꯜꯂꯛꯀꯦ ꯍꯥꯏꯗꯅ ꯁꯨꯔꯨꯡ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯀꯦ ꯍꯥꯏꯗꯅ ꯇꯧꯏ ꯑꯗꯨꯕꯨ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯄ ꯑꯃꯠꯇ ꯍꯦꯛ ꯌꯥꯈꯤꯗ꯭ꯔꯦ ꯃꯅꯨꯡꯁꯤꯡ ꯑꯗꯨꯁꯨ ꯄꯨꯡꯐꯨꯟ ꯍꯦꯛꯇ ꯐꯨꯟꯕꯅꯤ ꯑꯁꯨꯝꯅ ꯇꯧꯔꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯕꯤꯀꯥꯁꯅ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯤꯅ ꯁꯨꯔꯨꯡꯒꯤ ꯊꯣꯡ ꯑꯁꯤꯁꯨ ꯍꯥꯡꯕ ꯌꯥꯈꯤꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯁꯤꯗꯤ ꯄ꯭ꯔꯦꯝꯅ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯊꯣꯡ ꯑꯁꯤ ꯊꯤꯡꯖꯤꯜꯂꯨꯔꯤꯕꯅꯣ ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯅꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯔꯛꯂꯣ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯏ ꯂꯥꯎꯔꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯑꯍꯥꯟꯕꯗ ꯔꯥꯖꯦꯁꯀꯤ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯑꯁꯨꯝ ꯑꯀꯤꯕ ꯐꯪꯂꯕ ꯈꯣꯟꯖꯦꯜ ꯑꯃ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯔꯛꯂꯤ
Rajesh mahaki manung thangba saruk adomda karigumba amana mahaki masada yamna tongbagum tawi. Masada su otpa naibagum tawram laba matung akiba phanglaba thawai sing adu sangsingkre. Rajesh ki masada su lauba yaba lauraba matung tumina dumak laikre. Asumna tumina laikibaduda Rajesh mahaki masado mapamarang khangdana mangkre. Mapan thangba saruktana makhoi ahum adu thong adu hangdoknaba yamna kana tawi. Adubo phana kana hangdoknaba tawrabasu amata thong adu hangdokpa ngamdi. Thong asi hangdokpa amata ngamdre. Bikas nang bukari kokno thong asi lonsinduna thanamlibado. Bikas na as aisu khan thaudri lawpa khonjal so amata takidre sidi kamai tawduiba. Asuna tawraba matung aduda Rajesh mahaki masado amata lawba khongba takidabaduda makhoi ahum asi pakhatpana yaraktre. Tanja sida nong adu su yamna kanna khakpa lawba tawraktuna nong adu su thaba horakle. Nong surakpaduda makhoi ahum adu as nong lai nungsit asidi yamna kalli yumda oina sangasiba. Makhoi ahum adu su Rajesh phangdabaduda masada su kitangdi nungaiti. Adubu upai leiti nong ase khakpa lawba yamna tawrakpaduda makhoi ahum asi su hayang gyan tana thira si haidana thorakle. Asum tawdana phinga phayoina selakpa kana duda surungi thong ado kana gumba kiba phanglaba khut amana tapna tapna hangdorakpagum tawrakle. Makhoi ahum adudi hanna phawba yengba tawdana adumak siangkre. Asum tawdana selingai tanja duda tung thangba saruk adomda songba napi marak aduda kana gumba miyoi amana makhoi gi tung thangba saruk adomda inarakpagum tawrakle. Adomda inarakpagum tawrakpaduda tung thangna seliba bikas ado mamai leiduna yengi. Asumna yenglaba su kana gumba amata leite. Adumna tawna makhoi si adum selakle. Makhoina thonguriba yumado maduda yaure. Ronina Rajesh ti nakhoi pulap leimina hoba taine. Makhoi ahum adu su kari haigadabano haipam tokpam amata khangdre. Siengna wari sing adu lithoki khalli adubu premna Roni asumai tawbani. Rajesh tong yaktang leiraga lakya haidana ahlamaga wari sanawi. Sidagi khara salaga yumdompok amasu leirami. Yumdompok aduda ahladuga pulap phaminaraga wari sanawi. Premgi wafam pumnamak sing aduda Roni ado thajaba ngamlamde. Mahaksu mapanda thoklaga muktang di khara salaga yengi khalli. Adubu nong asina lepa leitana tarakpaduda upaiti amata laikide. As nakhoi sidi onthongna pharak takreda. Sak saramdai matam yoraklaba kana sida. Asi haidana makhoi mangado wari watai sanaringai kana duda thong adu yamna kana thilakle. Thong thilakpa kana duda Ronina kana wari sano Rajesh hoidana oiramgani hairaga thong adu hangdokle. Kana gumba amata leiramde. Mapan thangba saruk adomda mataw aduda Roni sungakle. Haujiwada thong ase kana gumba amana thilamba taine. Hairaga wakhalda khanjanaraga leiringai kana duda Rajesh nakal thangba maike sumda mamaido phatle silaktuna Roni da khangalle. Mataw aduda Roni su khamprek khangduna Rajesh ta sumna hai nangbu kadai wada chatluribano lao sak sabagi matam yaure. Haidana mabani do pulap puna sangminarakle. Adamna puna sangminarakpaduda Prema madi Bikas santa sumasado ngakpana kham thingle. Makhoi ahum adu sungakpana kham thingle. Rajesh ki mahaki masado karigumba amata hek tawdana dumak lakpaduda makhoi ahum adu sungakle. Sak sana Rajesh ki mahaki miengna yengado kainoma itok tawba horakle. Makhoi mayam singadudi amata khangba janate. Hanaga manadre Rajesh ki mahaki mataw singado. Sak saba toklaba matung makhoi singado magi mafam singda pothana basangna khare. Asuna tumba horaklaba kana duda makhoi gi leiriba mai sing haibadi yomadugi mai adusu putpa haidana khappa horakle. Matawaduda Bikas ado mai sison thone nungai khidreda. Fuse asisu yadraba sala hairaga mahaksi mapan thangba saruk makhoi gi dining table leiriba maike somda lakle. Maike somda laklaba kana duda mahaksu karigumba kharati ubhaure. Mapan thangba saruk adomda nong khakpa matamda Rajesh mahaki masado mapan thangba saruk adomda lepaga leiribado mahaksu urakle. Adomda uraklaba kana duda Bikasna ada leirisi Rajesh natra aibu amuktang tholaga yengusira. Mapan thokya haidana tawringai kana duda Rajesh mahaki haksang ado mapamarang khangdana mangkare. Tawriba mataw kaya sing aduda Bikas ado masado khara khajik kiba phaurakle.
Rajesh ki phamungda tumbra haidana mahak asi phamung tamna dumak lai. Asum tawdana phamungda laklaba kan mahaki kagi thong ado hangdoktuna yengi. Rajesh ado isi siba makai adumak tumthari. Mai adusu mahakna thangi haidana fuse lairiba maike somda lakli. Asum tawna hek laklaba kan mathak thangbada lairiba floor ado madudagi kanagumba ama lakpagumna koka haidana floor gi mathak thangba saruk adomdo sienbagum tarai. Yum masigi dalangi mathak thangba saruk asisu building oina tawbanina mathak thangba saruk asi ubakna sai. Ubakna dalangi mathak thangba saruk asi sarabanina mi ama sathok sasin tawba matamda dumaktai. Bikasu mahaki masada karigumba ama takhanba tawda mahak adusu mai adu yenglami. Adumna mai adu yengba kana aduda mahaki tung thangba saruk asida kanagumba mayoy ama masado mahaki manak waida naksilagtuna sor mapi ama sauna honbagum tarakli. Mataw aduda Bikasu masada karasingnay. May siyamliba kana sida kanano tung thangba saruk asida lepisi aybo amugtang yengsira haidana may ado siyambaloy sili aduga tung laythoktun hek yengloba kana aduda kanagumba amata laybudi uramdi. Mataw aduda Bikas kharadinga i may aduna yarabanina mahaki ka thangba maike somda sanglage haidana mahak ado ka thangba maike somda lai. Adun hek laklaba kan may ado sukput launa hekta mutkre. May ado mukmutkibaduda handak muksu amuka siyamgi haidana muk lakli. Handak mukti may ado siyamlabasu yadri. Asumna yadabaduda Bikas mahaki room tamna laklage haidana mamay laythorakpa kaan aduda Rajesh ki yamna akiba phanglaba sakta mamay mamit ado buksuk mupa makai yamna akiba phanglaba sakta mamade layrami. Madu layrambaduda Rajesh mahaki mataw aduda Bikasu yamna kiri. Bikas na Rajesh kaino nambu kadawrage. Adumna haijarabasu Rajesh ado tumina adumak lepaga lay walan amata ngangdi. Bikas ki masado kiba sumsum hengalakli. Bikas na hay nambu kadawrage haibani. Asi haina layringai kana aduda Rajesh mahaki masado akiba na pik thalakpagi mataw gumna amuksu tawsilakli. Mi amagumna karigumba amata tawdabagum mahaki masado yamna kina masado itatasina makha thangba sarukta pulap thupsingkre. Bikasu mahakna tawriba mawng matawsing aduda may nagamambani masado su haipam tawpham amata khanglatri. Layminariba mayamsing adu kauke khalabasu kaasing adu tongan na loin hekta sanay. Madugi su mathakta nong adu kana su tharakli. As kamay tawni sidi makoy gi masasing asi tumba su loina phangnakrabanina haibadi nongnaga nong subani makhol sing asi su amata taru aina kawbada. Asi khanduna layringai kana aduda Rajesh mahaki masado akiba phanglaba saktam amada muk onthorakli. Mataw aduda Bikas mahaki masado kibana yaraktri. Rajesh na yamna kiraba khonjel amada sumna hirai. Nang natra ngasay aibu lotuna thanamlaga nangna thong asi hangdoktana sakibado nang sumapam jaga asida pulap thupsinba tare. Hairaga Rajesh ki mahaki khonjel akiba phanglabaduna khakna hekta noklai. Mataw aduda Bikas ado yamna hongna kawi mahak su masado kiba hemankibana adubu upay amata layti. Bikas mahaki masado Rajesh na yamna songsilaktuna konglay thuna songsilaktuna mahaki masado namsinba horai. Bikas lausay haibagi wani nong asina yamna kana sukhibaduna maram oiduna amata tabikhidri. Bikas mahaki khori saramado yamna kana namsilaba matung mahaki masado soro phungkalakle. Bikasu masado haipam tawpham amata khangdana sigadoraba amagi matawgumna masado awasay nakhol khangba horakli. Asiba haksang haibadi lai phatabasinggi thawai sanglaba Rajesh ado mapangkal asuki matik yamna kalakli. Bikas ki mahaki body da soro paiduna chingthokri aduga mapan thangba saruk adomda masado laktana pairaga langkri. Mamang waida hawriba u akangba uzawado madugi makhong waiduda soro chingduna mopui aduga mathak thangba saruk adomda masado singkhalakli. Bikas ti masado sayna khol singaduna lengba lakpa amata ngamdri. Mathak thangna singkhalaklaba kan Rajesh mahaki masado kiba phanglaba saktam amada yamna kanna laurakli. Adumna kanna lauraklaba kan aduda Bikas mahaki masado matat phoidatuna hatkri. Bikasu masado yamna kanna lauraga mafam jaga aduda
ꯊꯋꯥꯏ ꯑꯗꯨꯃꯛ ꯊꯥꯈ꯭ꯔꯦ꯫ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯗꯨꯗ ꯄ꯭ꯔꯦꯝꯒꯤ ꯃꯁꯥꯗꯨꯁꯨ ꯈꯔꯗꯤ ꯇꯥꯔꯛꯂꯦ꯫ ꯃꯍꯥꯛꯁꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫ ꯄꯨꯝꯃꯝ ꯍꯦꯛꯇ ꯃꯝꯃꯤ꯫ ꯃꯩ ꯑꯗꯨꯁꯨ ꯑꯃꯠꯇ ꯊꯥꯜꯂꯝꯗꯕꯗꯨꯗ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯊꯣꯛꯀꯦ ꯍꯥꯏꯗꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯄ꯭ꯔꯦꯝ ꯃꯁꯥꯗꯣ ꯑꯃꯠꯇ ꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯐꯃꯨꯡꯗ ꯂꯩꯔꯤꯉꯩ ꯀꯥꯟ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯛꯂꯤ꯫ ꯔꯥꯖꯦꯁꯁꯨ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯀꯅꯥꯅꯣ? ꯕꯤꯀꯥꯁꯂꯥ? ꯑꯁꯨꯝꯅ ꯍꯥꯏꯖꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯨꯝꯂꯛꯇꯦ꯫ ꯕꯤꯀꯥꯁ ꯅꯠꯇꯕ꯭ꯔꯣ? ꯀꯅꯥꯅꯣ ꯅꯪꯕꯣ? ꯑꯁꯤ ꯍꯥꯏꯅ ꯕꯤꯀꯥꯁꯂꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯀꯥꯟ ꯑꯗꯨꯗ ꯌꯥꯝꯅ ꯑꯀꯤꯕ ꯐꯪꯂꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯩꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯦ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯄ꯭ꯔꯦꯝꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯀꯅꯥꯅꯣ ꯑꯁꯤꯕꯨ? ꯈꯣꯟꯖꯦꯜ ꯑꯁꯤ ꯑꯩꯅ ꯃꯃꯥꯡꯊꯛꯇ ꯑꯃꯨꯛꯐꯛ ꯇꯥꯔꯛꯈꯤꯗ꯭ꯔꯤꯕ ꯈꯣꯟꯖꯦꯜꯅꯤꯗ꯫ ꯀꯅꯥꯅꯣ ꯅꯪꯕꯣ? ꯅꯠꯇꯦ ꯀꯅꯥꯅꯣ? ꯍꯥꯏꯔꯒ ꯍꯪꯂꯨꯕ ꯀꯥꯟ ꯑꯗꯨꯗ ꯌꯥꯝꯅ ꯑꯀꯤꯕ ꯐꯪꯂꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯑꯩ ꯕꯤꯀꯥꯁꯅꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯤꯅ ꯍꯥꯏꯔꯛꯂꯦ꯫ ꯑꯩ ꯕꯤꯀꯥꯁꯅꯦ꯫ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯕꯤꯌꯨꯕ꯫ ꯁꯦ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯏꯅ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯛꯂꯦ꯫ ꯕꯤꯀꯥꯁꯅꯦ ꯍꯥꯏꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯦꯝ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯕꯤꯀꯥꯁ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯗꯅ ꯃꯍꯥꯛꯁꯨ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯀꯦ ꯍꯥꯏꯗꯅ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯍꯦꯛ ꯂꯥꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯦ꯫ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯇꯅ ꯀꯔꯤꯅꯣ? ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯣꯡꯄꯥꯛ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯌꯦꯡꯂꯨꯕ ꯀꯥꯟ ꯑꯗꯨꯗ ꯊꯣꯡꯒꯤ ꯐ꯭ꯔꯦꯝ ꯑꯗꯣ ꯏꯅꯥꯏ ꯃꯌꯥꯝ ꯑꯃ ꯇꯩꯗꯨꯅ ꯊꯣꯡꯄꯥꯛ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯈꯨꯕꯥꯛ ꯃꯔꯝ ꯇꯥꯕꯗꯣ ꯃꯗꯨꯁꯨ ꯎꯔꯛꯂꯦ꯫ ꯃꯗꯨ ꯎꯔꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯄ꯭ꯔꯦꯝꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯏꯅꯣ ꯍꯥꯏꯗꯅ ꯃꯍꯥꯛ ꯑꯁꯤ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯝꯅ ꯃꯨꯟꯅ ꯌꯦꯡꯂꯤꯉꯩ ꯀꯥꯟ ꯑꯗꯨꯗ ꯊꯣꯡ ꯑꯗꯨꯒꯤ ꯐ꯭ꯔꯦꯝꯒꯤ ꯅꯥꯀꯜ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯕꯤꯀꯥꯁꯀꯤ ꯌꯥꯝꯅ ꯀꯤꯔꯕ ꯁꯛꯇꯝ ꯑꯃꯗ ꯌꯥ ꯍꯥꯏꯗꯅ ꯂꯥꯎꯔꯛꯂꯦ꯫ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯗꯨꯗ ꯄ꯭ꯔꯦꯝꯒꯤ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯕꯤꯀꯥꯁ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯋꯥꯡꯅ ꯌꯥ ꯍꯥꯏꯗꯅ ꯂꯥꯎꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯃꯁꯥꯁꯤ ꯄꯣꯗ꯭ꯔꯣꯞ ꯂꯥꯎꯅ ꯇꯥꯔꯤ꯫ ꯃꯍꯥꯛꯀꯤ ꯇꯠꯂꯕ ꯈ꯭ꯋꯥꯡ ꯐꯥꯎꯕꯗꯣ ꯃꯗꯨ ꯐꯥꯎꯕꯗ ꯕꯤꯀꯥꯁ ꯑꯗꯣ ꯃꯁꯥꯗꯣ ꯌꯥꯝꯅ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯃꯗ ꯄ꯭ꯔꯦꯝꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯇꯝꯅ ꯇꯥꯟꯅꯔꯛꯂꯤ꯫ ꯄ꯭ꯔꯦꯝꯁꯨ ꯈꯣꯡꯐꯝ ꯈꯔ ꯍꯜꯂꯤ꯫ ꯑꯗꯨꯝꯅ ꯈꯣꯡꯐꯝ ꯈꯔ ꯍꯟꯕ ꯀꯥꯟ ꯑꯗꯨꯗ ꯊꯣꯡ ꯑꯗꯨꯁꯨ ꯈꯪꯊꯤꯡ ꯊꯤꯡꯖꯤꯜꯂꯤ꯫ ꯃꯁꯥꯗꯣ ꯌꯥꯝꯅ ꯏꯄꯥ ꯄꯥꯈꯠꯂꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯀꯥꯟ ꯑꯗꯨꯗ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛꯇ ꯔꯤꯌꯥꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯁꯥꯗꯣ ꯀꯣꯏꯁꯤꯡ ꯁꯤꯡꯗꯨꯅ ꯇꯥꯟꯅꯔꯤꯕꯗꯣ ꯃꯗꯨꯁꯨ ꯎꯔꯛꯂꯤ꯫ ꯔꯤꯌꯥꯗꯨꯁꯨ ꯃꯁꯥꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯟꯅꯕꯒꯤ ꯃꯇꯧꯒꯨꯝꯅ ꯃꯁꯥꯗꯣ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯦꯟꯈ꯭ꯔꯦ꯫ ꯄ꯭ꯔꯦꯝꯁꯨ ꯃꯍꯥꯛꯀꯤ ꯃꯇꯧꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗꯨꯗ ꯄ꯭ꯔꯦꯝꯅ ꯑꯥꯗꯁꯤ ꯔꯤꯌꯥ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯅ ꯄ꯭ꯔꯦꯝ ꯑꯗꯨꯁꯨ ꯃꯁꯥꯗꯣ ꯑꯀꯤꯕ ꯑꯃꯠꯇ ꯇꯧꯗꯅ ꯃꯁꯥꯗꯣ ꯄꯟꯊꯕ ꯑꯃꯠꯇ ꯇꯧꯗꯅ ꯄꯔꯞ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯂꯦ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯉꯁꯥꯏ ꯑꯀꯤꯕ ꯎꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯔꯛꯇ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯂꯕ ꯃꯇꯨꯡ ꯔꯤꯌꯥꯒꯤ ꯃꯅꯥꯛꯇꯝꯅ ꯆꯦꯜꯂꯛꯂꯦ꯫ ꯔꯤꯌꯥꯗꯨꯁꯨ ꯂꯥꯎꯔꯒ ꯑꯗꯨꯃꯛ ꯆꯦꯜꯂꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯃꯁꯥꯗꯣ ꯈꯔ ꯀꯟꯅ ꯆꯦꯜꯂꯛꯂꯕ ꯀꯥꯟ ꯔꯤꯌꯥꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨꯁꯨ ꯑꯃꯠꯇ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯇꯁꯦꯡꯅꯃꯛ ꯍꯥꯏꯔꯒꯗꯤ ꯔꯤꯌꯥꯁꯤ ꯆꯦꯜꯂꯛꯄ ꯅꯠꯇꯦ꯫ ꯃꯍꯥꯛꯇꯤ ꯀꯥ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯑꯗꯨꯃꯛ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯊꯔꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯏꯊꯠ ꯑꯁꯤꯒꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯚꯨꯠ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯄ꯭ꯔꯦꯝ ꯑꯁꯤ ꯍꯥꯠꯀꯦ ꯍꯥꯏꯗꯅ ꯀꯧꯊꯣꯛꯄꯅꯤ꯫ ꯃꯈꯣꯏꯅ ꯉꯁꯥꯏ ꯁꯨꯔꯨꯡꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯜꯂꯨꯕ ꯃꯔꯝꯅ ꯔꯥꯖꯦꯁꯀꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯇꯧꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯏꯁꯤꯡ ꯑꯁꯤ ꯃꯊꯤ ꯐꯣꯡꯂꯛꯄꯅꯤ꯫ ꯄ꯭ꯔꯦꯝ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯑꯀꯤꯕꯅ ꯄꯤꯛ ꯊꯜꯂꯛꯂꯤ꯫ ꯑꯀꯣꯏꯕꯗꯁꯨ ꯔꯤꯌꯥ ꯍꯥꯏꯗꯅ ꯑꯀꯣꯏꯕꯗꯣ ꯂꯩꯗꯅ ꯀꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯔꯤꯌꯥꯒꯤ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯀꯣꯏꯕꯗ ꯇꯥꯔꯛꯂꯤꯕ ꯍꯥꯏꯕꯕꯨ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯐꯠꯇ꯭ꯔꯕ ꯚꯨꯠ ꯄ꯭ꯂꯦꯠꯁꯤꯡ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯄ꯭ꯔꯦꯝ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨꯁꯨ ꯀꯤꯕꯅ ꯌꯥꯔꯛꯇ꯭ꯔꯦ꯫ ꯃꯁꯥꯗꯨꯁꯨ ꯆꯦꯟꯅ ꯃꯁꯥꯗꯣ ꯑꯀꯣꯏꯕꯗ ꯂꯩꯗꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯑꯀꯣꯏꯕꯗ ꯂꯩꯗꯅ ꯌꯦꯡꯕ ꯀꯥꯟ ꯑꯗꯨꯗ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯎ ꯋꯥ ꯃꯌꯥꯝꯁꯤꯡ ꯑꯁꯪ ꯑꯃꯥꯟ ꯃꯅꯥ ꯃꯁꯤꯡꯅ ꯄꯤꯛ ꯊꯜꯂꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯑꯀꯪꯕ ꯑꯣꯏꯅ ꯎꯔꯛꯂꯦ꯫ ꯑꯗꯨꯝꯅ ꯎꯔꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯂꯩꯇꯥꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯑꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯑꯩꯒꯤ ꯅꯨꯃꯤꯠ ꯁꯨꯔꯛꯂꯕ꯭ꯔꯥ? ꯑꯩ ꯉꯁꯤꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯃꯍꯥꯛ ꯑꯁꯤ ꯃꯆꯤꯟꯗ ꯑꯗꯨꯝ ꯁꯣꯜꯂꯒ ꯆꯠꯂꯤ꯫
Asum tawdana solaga satpa kaan aduda khara selaklaba kaan mamang thangba saruk adomda Rajesh ki mahaki akiba phanglaba saktam amada lepaga lairami. Aduga makha thangba saruktana Vikas ki mahaki makhwang phoidatlaba makhwang gi saruk ado madu khak leplaga lairami. Mataw aduda mahaksu kibana yaraktri. Asum tawdana mahaksu mamit adu noiraga yengba kaan aduda misak sing ado amata lairamdri. Haibadi Vikas amadi Rajesh mabani desu lairamdri. Ai ki mitta uribra. Ai mafam jaga si thadokuna khara thuna sataba yade. Haidana mafam jaga si nanthokuna selaklagi haidana khara thuna senba horaklaba kana domda mahaki tung thangba sarukta Rajesh ki khonjelda prem haidana kaurakli. Rajesh na domna kauraklaba kana duda premado sablepi aduga mamai laithoktuna yengluba kana duda Rajesh ki masadudi uba phangdri. Yengbada yamna kiraba ithat adugi laiten mayam singado mahakna uba horakli. Patraba laitin mayam singadu una mahaki masado laita pham amata khangdre mahaki khungraw aduda mapan adu makthuksilli kibe mandana premna uriba laitin mayam singadu da haje ai ki thawai didi kanbiyo ai gi irala se karino adumna haje adubu upaya mata laite patraba bhut blessing aduna mahaki masado hatok lage haidana tapna sanglai adumna sanglaklaba kana aduda bhut mayam singadu gi marakta khwaidagi yamna sathiba bhut manba ama yauribado maduna prem dairai nangi naral haibabu nangna khwaidagi hena phattaba thabak tawkre mafam jaga se taibang miyoi kana gumba amata sangna bangamnadrabani sangba taragasu numidang yarektabani aduna mafam jaga sida salusi haidana nangna loina purak labanina nangondagi hauna adale horiba mayam singado mathang hat patare hairaga mayam singado khakna noi Prem mahaki masado kibana pik thalakli. Aigi thawai dadi kanbiyo haidana hairakli. Adubu upai laiti. Patraba bhut ani mana mahaki sayang pambo mado phuktoktuna singthokri. Aduga amana mahaki makokado phuktuna laktuna pairaga langkri. Asumna tawkhibaduda mafam jaga aduda prem gi thawai adu mangle. Mahaki mangaksam thangba saruk adomda ina pipi launa kapi. Asumdana kamdori santa sunungaina pothari. Asomda tawriba pumnamak singa si mahaksu amata khangba janati santagi mamangni mahakna sumasum laklaba kan makhoina sanakiba surung ado madu tamna lakli madu tamna hek lakpaduda mahaki masada saba nungsit ama humlai is ingkraba nungsit marak asida asaba nungsit su humlikliba kadom thangba saruktagino haidana mahak adusu kadom thangba saruktagino haidana yengi adubu kadom thangba maikaidagi humlakpa nungsitno haibado mahaki masaso amata khangba ngamdre adumna lairingai kana duda Rajesh amadi Vikas prem makhoi ahum surong manungdagi lengona duna thorakle mataw aduda santana ita aidi kadai tana sakrage haidana nakhoi ahum asi thirakpani phare dudi sanaba tawrasi haidana lairingai kana duda makhoi ahum gi saktam mado kiba phanglaba saktam amado olakle aduga santagi mamang waiduda makhoi ahumado akiba phanglaba saktam kaya marom ama olaklaba kan santa ado akiba poglakle adumna lairingai kan aduda Rajesh ki mahaki masado akiba phanglaba saktam amado onthorakle aduga Vikas mahaki masado makhwang ado tatlaga laimaida pop lawn hekta tai prem mahaki makok adu supat pat lawn hekta tatuna makhut loin hekta tatuna makha thangba sarukta loin hekta keli aduga kieliba makok adusu phanphal launa songduna dumaklai masa body adusu ina pipi launa kapduna premgi masado adumaklai santa sumadu uruba kana duda masado mikap khangtho thoraklai hash hausi ngaktangi mamangdai na mangkiba mangadubu aibu karino maya si sumami aibu muktang makhoi gi room thangba maike somda muktang yengusira haidana khanjana duna lairingai kana duda mamang thangba saruk ado mingsela loinekta khabani mingselna khaba kana duda mamang thangba saruk adomda kari no khara ui haidana santa suma sadu yengthoklure adumna yenguba kana duda musin loina muraba mitam kaya maromama yumadugi akoibaduda laibududa mahaksi urakle matawadu ubada mahaki masadu sukibana yaraktre as mathakta tumliba riya amadi Ronido aduda phone se muktang tawraga hangi
haidana phone adu tawi adubu phone tawrabasu amata pairakti newaksu kaya nungaitabaga ai mapan thakbasida amuktang tholaga yengusira ai adusu yengaroige mathak thangba saruk asida hekta kakhatlaga makhoi ani si aukdoklage haidana Santa do mathak thangba saruk adomda kakhatki haidana thong adu hek hangi thong adu hangba kana du da yum adugi manung thangba saruk adomdo akiba phanglaba khonjal kaya maroma mata ba horakle makhol sing adu taba kana du da Santa mahaki masado akibana phiktalakle adubu mahaki masada jantra sibanina kaya thoina kaibadi amata tawrakti kina kakhalakle tabra Roni thongse amukta hangose Ria se thongse amukta hangose thongdu thilaga kawi mabani de so hana ihan hana kauba kanda di sungda taramdi adubu hanjal kauraba kanda tarakle thong adu so hangtorakle Santa kaidawragi Roni na hairakpani ai makhada kumtharure pakhat na haige haidana tawringai tanjaduda makhoigi mamang thangba saruk haibadi makhoigi ka Roni amadi Riana tumliba ka adugi mamai thangba saruk thong adugi mapada hauriba u pambiado madudaiduda kiba phanglaba saktam kaya maromama urakle saktam singado Rajesh amadi Vikas Prem makhoigi masa singado mata tattuna yanbagum ure nong khaklakpa matamda saktam adu uba kana duda Santa yamna kan hekta lawi mahaki mataw aduda Ria amadi Roni akiba phangde asumna tawduna leiringai kana duda yum adugi mathak thangba saruk adomda karigumba kharana tawkhai haibagi mata gumna dinthak ado goro launa chingba horakle yum adugi makha thangba saruk adomda makhoi ahum adu sentharakle yum adugi manung ado kapalawba khonjal tana pungnin ninba horakle nongnaga nong subani makhoi ahum adu kirakle Vikas ki mahaki ka thangba maike somda sangge haidana tawi adubu mahaki ka thangba maike somda sangduna thong ado hangtokluba matamda thong ado khangtokpa amata yakidi Santana kawi Vikas se thong samukta hangdo Vikas adumna kauzarabasu thong adudi sunghang hanglaktri thong asi hanglaktaba kana duda mahak adasu thong ado namdana phakairi manung thangba saruk adomda sangba kana duda Vikas mahaki masado akiba phanglaba saktam amada masit taduna laimaida lairame mahaki mataw singaduda masado kibana yaraktre thuk lauba amasu phaurakle laimai thangba sarukta ina supumchai saiduna lairame mataw aduda Roni amade Ria sanglaktuna yengi mabani su tawriba pumnamak singa sida ngakpana khamthengle thong ado khara thuna thingchili aduga premgi maikai thangba saruk adomda haibadi premgi kaagi maikai thangba saruk adomda lakle kaagi thong ado su phat hangdorakle masa mathanta hangdorakpaduda Santana thong ado hangdoktuna sangsilli adubu premgi mahaki mangak yaudraba makok yaudraba masado sab yungduna lepaga lairambaduda makhoi hom ado khangbana yadri masa sing ado loina pakhalakle asum tawdana thong ado su thingjilli Vikas amadi Prem mathawai do thare haiba khangli adubu Rajesh ki ka tamna sasi haidana khalakle adubu sangba ngamlamde makhoi ani ki tawriba mong mo taw singa sida Ronina tawriba thodok mayam singa se karino nati Santa nakhoi kari tawkrage Santana ai si ngasai khoi sanaba kanda sumgi sidagi khara salaga surung amalai madugi mapadu da khoi mirot pi sanasi haidana sanarubani thong ado hangtokpa yadabaduda aikhoi mayam asisu loina ngaknare haibadi manung aduda Rajesh do aikhoi mayam changduna lolhankhibani ngasai gi wari sing ado loina tamlakle yamna pakhatna Santa gi wafam sing ado tabada Riana yamna ngakna nakhoi kadobagi mafam jaga duda sanguribano mafam asai khona sumayak singna khangba nate hana duna lairingai kana duda mapan thangba saruk adomda yamna kiba phanglaba khonjal amada yamna kana laurakle khonjal singa do taba kana duda makhoi hom ado kibana yaraktre mathak thangba maike somda sengkhalai tawbadabu yuma singa sai makhadi ihan hanna lairamba saktamado haujikti yumasi puman mansilakle yumado kiba phanglaba saktam amado onthorakpaduda makhoi hom asi kibana yaraktre Santa sidi mataw karamna ahingi matam asida soikhoi masigi jaga sidagi lanthok tuna sakya basu aikhoi ngamloidri kamai taw saibano Santana
Ngaiko, mafam jaga asida akhoi ahingi matam simadi lanthokhtuna chapasi masimadi ngamaroi ai khangi. Mafam jaga asida warasu wana akhoi adum leirasi haidana leirami. Nong asisu khakpa lawba lepa leiti. Asum tawdana ngaihaktangdi tumin leinakhre. Tumina laikre haibagi wani. Ngaihaktanggi matungda mapan thangba sarukta Rajesh ki khonjel da thong asi muktang hangdoklo haidana thong adu yamna kana thilakli. Khonjel adu taba matamda Roni su thong adu hangdokki haidana sakki tawi. Adubu santana ngaiko nang sapyaro karigumba sida heksalurabadi nang thawai soidana mangani ngaiko haidana khami. Adubu thong adu hangdoklo haidana mapan thangba saruk adomda yamna kana satra tawba horakli. Thong ado phakai khibagum makhol sing ado tai adubu makhoi ahum adudi masa sing ado kibana yaraktri makhoi su mafam jaga amada pulap tasinduna lai asumna lairingai kana duda yum ase kadak launa nikpa horakli yum adu nikpa horaklaba kana duda masado laimai thangba makhada loina hekta pakthai makhoi sing asisu tawriba mong mayam sing ado masa sikarino haiba amata khanglamdi makhol sing adu su khara taramlaba matungda sap hekta lepki. Makhoi ahumna tumina lairingai kana duda santagi tung thangba sarukta kanagumba amagi makhut tapna likhalakle aduga mahaki mamaida tap launa pai mamaido pairaklaba kana duda khanglaw lawi santana lawrakpa khonjel aduda Roni amadi Riya yamna pakhatna karino haidana yengthokli adubu yengthokluba kana duda santagi mahaki mamaida musin muraba khut amana tap launa pai ribado makhoi su masad ure adamna uraklaba kan ngasai makhadagi karigumba amata khangdana lairakpa anido makhoi anido yamna kirakle santagi mahaki mawang matau singado mabani su yengi adubu kange khalabasu sangsinba so amata ngamlamde santana nabani mafam jaga asidagi chalo mafam jaga asidagi nabani chalo ai kal anu chalo haidana lawi adubu upaya amata laikidre santagi mahaki mamit anido khotokre mamit anido khotokpa kana duda phering chongduna khangi aduga santagi mahaki mayadasu tung thangbada lairiba misak aduna maya aduda makut adu insilli aduga santagi marayado yamna sangna hekta chingthorai khudak aduda santado thawai thari santagi thawai laukiba mitam adusu mabani gi manak tamna lai adumna tamna lakpaduda Roni mahaki masado karigumba khara ningsinglakli sakhum tamna sinsilaba matung Makit aduna haugatli makit ado khetlaba matung hauba kana duda mitam ado maphamarang khangdana mangkhare Haryana kendal ama laikhibani ngasai haidana kendal ado kuthi thirakli kendal ado sakhum ki stock lairiba maike somda lairami kendal ado sukhatli Ronina Riya kendal asinadi oiba ngamloi ibani se kamai tok saibano kendal asina sakki salabada pungkhai mukti sakani Roni sumhaki masada idea malakli ngaiko kendalasi gi makha sida ngasai maya se haurabadi karigumba amata tawroi aikhuni litnarakpa furising khongrau sing asi mai tharasi aikhuna mompap kida porakhiba sing adusu mai loina puthoktuna tharasi aduga mai thaba yaba makhai yum asigi manung asida tharaga aikhoi lairasi ahingsima mabani do adumna hainarakli Riyasu yarakli makhuisu thawai ado hingningba pambanina ahingi matamdo madi mai ado tharaga matam ado lele asum tawdana nongam phung tawraklaba kana duda usek waya khongbagi makhol sing tarakli ta sengna hairabada ngasai makhuina lakpa kana duda usek waya amata paibu ukhidabani adubu nonga laklaba kana sida usek khongbagi makhol tarakpasi mabani su yamna ngai mafam asida lakpa matamda thokliba thokdok sing asi ningsinglubada masa sing adu kiba su phaurakli madugi su mathakta makhoi anisi masa si kari haina khunggadabano makhoi su khanjanarami asumna lairingai kana duda nong asi su pungan nganthorakli mabani gi masado wabana su yadri ailen adugi hi thangpham tamna makhoi se lakli adumna hi thangpham tamna laklaba kana duda makhoina lakli balambi aduda nupa ama taraga lairambada ure nupa do kanano haidana sangsillaga yengluba kana duda Rajesh oiraga lairami Rajesh mahaki masado wabana su yadri puksepta karigumba masin tumba amana thilli Rajesh na soli mali Roni
ꯑꯩ ꯃꯐꯝ ꯖꯒꯥꯁꯤꯗ ꯑꯩ ꯊꯋꯥꯏ ꯑꯁꯤ ꯊꯥꯒꯗꯧꯔꯕ ꯃꯥꯜꯂꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯔꯣꯅꯤ ꯑꯗꯣ ꯊꯋꯥꯏ ꯃꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯑꯣꯛ ꯈꯣꯡꯗꯨꯅ ꯀꯞꯂꯛꯂꯦ꯫ ꯔꯤꯌꯥ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯔꯥꯖꯦꯁꯅ "ꯅꯕꯥꯅꯤ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ꯫ ꯑꯩꯈꯣꯏ ꯃꯔꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯕꯥꯅꯤꯒꯤ ꯊꯋꯥꯏ ꯑꯗꯣ ꯃꯥꯡꯍꯟꯕ ꯄꯥꯝꯗꯦ꯫ ꯑꯩꯗꯤ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯁꯤꯍꯧꯔꯒꯦ꯫ ꯑꯩꯒꯤ ꯃꯇꯝ ꯍꯥꯏꯕꯗꯣ ꯃꯗꯨ ꯂꯥꯛꯂꯦ꯫ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯑꯁꯤꯅ ꯂꯥꯛꯄꯗ ꯅꯕꯥꯅꯤꯅ ꯍꯤꯡꯅ ꯆꯠꯈꯤꯕꯗꯣ ꯑꯩ ꯌꯦꯡꯕ ꯄꯥꯝꯃꯤ"꯫ ꯔꯣꯅꯤꯁꯨ ꯔꯥꯖꯦꯁꯀꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯀꯞꯄꯤ꯫ ꯔꯥꯖꯦꯁꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯛꯏ꯫ "ꯔꯣꯅꯤ, ꯑꯩꯅ ꯃꯇꯝ ꯀꯨꯏꯅ ꯃꯃꯥꯡꯗꯒꯤ ꯈꯟꯖꯔꯛꯄ ꯋꯥꯐꯝ ꯑꯃ ꯑꯩꯒꯤ ꯑꯔꯣꯏꯕ ꯂꯣꯏꯔꯝꯗꯥꯏ, ꯑꯩꯒꯤ ꯑꯔꯣꯏꯕ ꯌꯧꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯪꯒꯤ ꯅꯐꯝꯗ ꯍꯥꯏꯔꯝꯈꯤ꯫ ꯑꯩ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯅꯤ꯫ ꯑꯩ ꯃꯇꯝ ꯀꯨꯏꯅ ꯃꯃꯥꯡꯗꯒꯤ ꯐꯣꯡꯗꯣꯛꯀꯦ ꯍꯥꯏꯗꯅ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯃ ꯏꯆꯥ ꯆꯥꯈꯤꯗ꯭ꯔꯦ꯫ ꯑꯩ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯐꯝꯗ ꯐꯣꯡꯗꯣꯛꯂꯕꯅꯤ" ꯍꯥꯏꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯔꯣꯅꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯌꯥꯝꯅ ꯀꯞꯆꯔꯛꯂꯦ꯫ ꯔꯣꯅꯤꯁꯨ ꯔꯥꯖꯦꯁꯇ ꯅꯨꯡꯁꯤ ꯍꯥꯏꯒꯦꯅ ꯐꯣꯡꯗꯣꯛꯀꯦ ꯈꯜꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯃ ꯏꯆꯥ ꯆꯥꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯤ ꯑꯣꯏꯔꯨꯕꯅꯤꯅ ꯃꯍꯥꯛꯁꯨ ꯐꯣꯡꯗꯣꯛꯄꯗꯣ ꯉꯝꯈꯤꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯔꯥꯖꯦꯁ ꯑꯗꯣ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ ꯃꯐꯝ ꯑꯗꯨꯗ꯫ ꯔꯣꯅꯤꯁꯨ ꯔꯥꯖꯦꯁꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯀꯣꯟꯗꯨꯅ ꯀꯞꯂꯦ꯫ ꯔꯤꯌꯥꯁꯨ ꯃꯇꯧꯁꯤꯡ ꯑꯗꯨ ꯌꯦꯡꯕ ꯉꯝꯗꯦ꯫ ꯔꯤꯌꯥꯅ "ꯔꯣꯅꯤ, ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯒ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯈꯨꯟꯒꯠꯂꯁꯤ"꯫ ꯔꯥꯖꯦꯁꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯀꯣꯜꯂꯒ ꯔꯣꯅꯤꯅ ꯀꯞꯄꯅ ꯔꯣꯅꯤꯁꯨ ꯆꯠꯁꯦ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯔꯤꯌꯥꯅ "ꯆꯠꯂꯁꯤ ꯂꯥꯎ" ꯍꯥꯏꯗꯅ ꯔꯣꯅꯤꯗ ꯅꯝꯗꯅ ꯍꯥꯏꯔꯛꯂꯦ꯫ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯦ꯫ ꯔꯣꯅꯤꯁꯨ ꯃꯁꯥꯁꯤ ꯂꯥꯛꯅꯤꯡꯗ ꯍꯤ ꯁꯥꯔꯚꯤꯁ ꯇꯧꯔꯤꯕ, ꯍꯥꯏꯕꯗꯤ ꯕꯣꯠ ꯁꯥꯔꯚꯤꯁ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯂꯥꯛꯂꯦ꯫ ꯃꯈꯣꯏ 6 ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯄꯤ ꯑꯅꯤꯁꯤ ꯈꯛꯇꯪ ꯍꯤꯡꯍꯧꯕꯗꯨꯗ "ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯦ ꯑꯇꯩꯗꯨꯗꯤ" ꯍꯥꯏꯗꯅ ꯍꯪꯂꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯦ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯀꯤꯕ ꯐꯪꯂꯦ꯫ ꯅꯨꯄꯥ ꯑꯗꯨꯅ "ꯑꯩꯅꯗꯤ ꯍꯥꯏꯖꯈꯤꯕꯅꯤ, ꯃꯐꯝ ꯖꯒꯥ ꯑꯁꯤ ꯆꯪꯕ ꯃꯇꯝꯗ ꯅꯈꯣꯏ ꯈꯖꯤꯛꯇꯪ ꯌꯦꯡꯂꯒ ꯆꯪꯉꯣ ꯍꯥꯏꯗꯅ꯫ ꯐꯔꯦ, ꯊꯣꯛꯈ꯭ꯔꯗꯤ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯣ ꯑꯥꯗ ꯌꯧꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯥꯛꯑꯁꯤ" ꯍꯥꯏꯗꯅ ꯕꯣꯠ ꯁꯥꯔꯚꯤꯁ ꯇꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯕꯣꯠ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯆꯠꯈꯤꯕ ꯀꯥꯟ ꯑꯗꯨꯗ ꯏꯊꯠ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯍꯛꯆꯥꯡ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯃꯈꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯌꯥꯝꯅ ꯄꯦꯟꯗꯅ ꯀꯞꯂꯦ꯫ ꯑꯁꯣꯝꯗꯅ ꯔꯤꯌꯥ ꯑꯃꯗꯤ ꯔꯣꯅꯤ ꯌꯧꯔꯕ ꯃꯇꯨꯡ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯈꯨꯟꯕ ꯂꯥꯛꯂꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯈꯨꯟꯗꯨꯅ ꯄꯣꯔꯛꯂꯕ ꯃꯇꯨꯡ ꯃꯅꯥꯎꯗ ꯃꯗꯨꯒꯤ ꯏꯊꯠ ꯑꯗꯣ ꯆꯪꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯁꯤꯜ ꯇꯧꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨꯁꯨ ꯁꯦꯕꯥ ꯇꯧꯔꯦ꯫ ꯃꯗꯨ ꯈꯛꯇꯁꯨ ꯅꯠꯇꯅ ꯍꯥꯟꯅ ꯃꯐꯝ ꯖꯒꯥꯗꯨꯗ ꯃꯤ ꯕꯂꯤ ꯇꯧꯈꯤꯕꯒꯤ ꯃꯀꯣꯛꯀ ꯃꯁꯥꯒ ꯇꯣꯉꯥꯟ ꯇꯥꯔꯕ ꯍꯛꯆꯥꯡ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯐꯪꯉꯤ꯫ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯄꯨꯔꯛꯂꯕ ꯃꯇꯨꯡ ꯀꯪꯐꯥꯜꯒꯤ ꯂꯝ ꯑꯃꯗ ꯄꯨꯔꯛꯂꯕ ꯃꯇꯨꯡꯗ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯐꯖꯅ ꯁꯦꯕꯥ ꯇꯧꯔꯦ꯫ ꯑꯗꯨꯕꯨ ꯔꯣꯅꯤ ꯑꯃꯗꯤ ꯔꯤꯌꯥ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯨꯂꯤꯁꯅ ꯋꯥꯍꯪ ꯄꯥꯍꯪ ꯇꯧꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯀꯌꯥ ꯊꯣꯏꯅ ꯈꯪꯕ ꯑꯣꯏꯗꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯔꯥꯖꯦꯁꯅ ꯂꯤꯔꯝꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯗꯤ ꯃꯄꯨꯡ ꯐꯥꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯔꯦ꯫ ꯃꯈꯣꯏ ꯅꯨꯄꯥ 4 ꯑꯗꯨ ꯅꯨꯄꯤ 2 ꯑꯁꯤꯅ ꯍꯥꯠꯄꯅꯤ ꯍꯥꯏꯗꯅ ꯐꯅ ꯀꯨꯏꯅ ꯀꯦꯁ ꯊꯦꯡꯅꯩ꯫ ꯑꯗꯨꯕꯨ ꯊꯦꯡꯅꯕ ꯌꯥꯕ ꯊꯦꯡꯅꯔꯕ ꯃꯇꯨꯡ ꯂꯥꯁꯇ ꯑꯆꯨꯝꯕꯗꯨ ꯊꯣꯔꯛꯂꯦ꯫ ꯃꯐꯝ ꯖꯒꯥꯗꯨꯗ ꯍꯥꯟꯅ ꯃꯃꯥꯡꯊꯛꯇꯒꯤ ꯍꯧꯔꯒ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯀꯔꯤꯅꯣ ꯂꯣꯏꯁꯤꯟꯕ ꯉꯝꯈꯤꯗ꯭ꯔꯕ ꯚꯨꯠ ꯄ꯭ꯂꯦꯠ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯕꯗꯨ ꯈꯪꯅꯔꯛꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯃꯈꯥ తాꯅ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯃꯁꯤꯗ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯁꯤꯜ ꯇꯧꯗꯨꯅ ꯊꯝꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯆꯪꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯕꯣꯏꯅꯥꯎ ꯀꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯁꯥꯎꯅꯔꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯌꯨꯝꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯕꯣꯏꯅꯥꯎꯅ ꯑꯁꯨꯝ ꯂꯥꯛꯂꯕ ꯀꯥꯟ ꯏꯊꯠ ꯑꯗꯨ ꯎꯔꯛꯂꯦ꯫ ꯔꯥꯖꯦꯁ ꯍꯣꯏꯅ ꯆꯠꯈꯤꯕ ꯏꯊꯠ ꯑꯗꯨꯅꯤ꯫ ꯏꯊꯠ ꯑꯗꯨꯗ ꯃꯣꯇꯣꯔ ꯕꯣꯠ ꯃꯆꯥ ꯑꯃ ꯃꯍꯥꯛꯁꯨ ꯂꯥꯛꯂꯦ꯫ ꯃꯐꯝ ꯖꯒꯥꯗꯣ ꯍꯦꯛ ꯌꯧꯔꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯃꯐꯝ ꯑꯗꯨꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯦ꯫ ꯌꯨꯝ ꯑꯗꯨꯗ ꯍꯦꯛ ꯆꯪꯂꯛꯂꯕ ꯀꯥꯟ ꯕꯣꯏꯅꯥꯎꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯊꯤꯟꯕꯒꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯕꯣꯏꯅꯥꯎ ꯑꯗꯣ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯊꯋꯥꯏ ꯃꯥꯡꯂꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯄꯤꯛꯂꯕ ꯆꯦꯅꯦꯜ ꯃꯆꯥ ꯑꯁꯤꯕꯨ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯂꯣꯏꯅ ꯍꯥꯞꯀꯗꯧꯔꯤꯕꯅꯤ꯫
ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ